Churachandpur District ta Anauba Chief Electoral Officer Haplakpagi Mayokta Ngarang Irang Horokibaga Loinana Churachandpur Town Hall da Leiba ADC Office Sakangdaba Singna Thugairamle Gari Amadi Pochai Kaya Mang Takhanamle Hairi District Asigi CEO ADC Oina Naun Haplakraba Sokongam Baite Ngarang join Togadaba Numini Adumakpu Numit Asimaktada Nungtilpung Anirom Tabada Churachandpur Town Hall da Leiba ADC Office ta Mas Upa Miyoi Tara Mangarom Laklaga Amang Ata Thokalam Kibani Hairi Pawasina Hai Sakangdaba Miyoi Sing Aduna ADC Office ki campus ta Khamduna Thamba 407 Tatagi Winsil Yauna Thong Thongnau Sing Thugairam Kibaga Loinana ADC Office ki sosu Lonselam Kibani Office ta Thomjilakkiba Miyoi Sing Aduna ADC Office ki gari Mapalgi sosu Puduna Chatkre Office Manungdagi Table Chowkri Sing Su Puthoklaga Campus Manungda Mai Thadoklamle Hairi